hekta ingwasite hekta salt intheramani higher. She badri. Let's see. Yes. Kana salo sona. Say. Katanga salo thumbnail gi. Chalo pai ro. Chi. Chalo ba. Kai ro. Ai di udre. Udi din hai je. Hello mayam. Ngasi se nungdang gi snacks samina rake imong nupiga aduga comment so amani pathorake. Ngasi video si ko plan to video na te ba na channel mo kem te arrange ho dore ba aduga akoi adum noodles si ba cha je to ok te na pe than hai ngasi to pipik than hai rage ado akoi gi sana gi ketli se akoi ni mun na be ore ti ga lai lembi ge am kan munari ba ko ado ai se wain bangam dre ko job kati na chappaga babai se tangkai ye lage si ni ado lembi na hai makhok si ge pi ma sana sam da hap ke ye ado lembi na mama gi so khatam bi na hai ado mabani khana dana ba sapma na ko job kati na chappage ado ya de do nabani comment da thabamo ngasi me Maggi thak me me to le ho dre plan ta ni na ke no to ba khuda dai so opi thor ko ngasi je na plan ta le ho dre do video mi number phai na khalaga Maggi are ba se le ma ne ya de matam off le video na ngodam ne na ta Maggi sa khap me me ka le dre na Maggi je ma ho re ba ka na so lo ke Maggi je ma ho re kai ta me na de phadi gom dang adagi si na nuggets le re popcorn le re aduga kai ko bon si ta bu ka wa ko ba do cái nồi này cái cầu này một cái gì siêu sửa cái đồ cái này bà before akaba rồi gì mai ốp xe tầm bao nhiêu mình tết ăn gỏi đó là gì nè tao câu ra thì không có tết cái gì xuyên ăn mukbang cái video nó mua được bây giờ này tên nó mua vậy đó cái nồi na cái gì thằng video special na cái nồi na làm gì cái tí cái này đi mà ban này ketli muốn nói mà tăng sẽ cái nồi comment phát không thì ông video oi ado ahan bada dum hai cái này có Maggi sẽ in đi học tập xin Maggi nanti Indomie đó Indomie một cái sao tới tao học dân hỏi một bông chỉ đi mua sẵn thì chắc là mungkin das mai Maggi cái gì họ in rồi đó tapi xem sao tới cái đó hảo ấy nó khó như hảo sao chỉ mà chỉ hay đứa số của đi số của sẽ hay xe nè anh là hai bạn mấy cái cho học tới cái của anh người hầu gì cái này anh đó hầu với không một thằng của hầu tiền vậy dạ rồi đó một từ cái học không gì găm hò rồi thế à học xin dù cái đầu tiền là gì mày ăn được tập ạ của mình đang ngài bạn nó cả Santi pura krim mày ăn hai ba video ông thay cái clip đó đó comment đó thì là mày ăn ông tăng mà mình cái lời này là comment bắt thôi cái anh đi pa bagi dah laser ke amu tu ho ya tu ho ra ke mem ki mami za pa da khi đi cái lời này không thật how ka Taslima creation how ra ka thao how ra ke Taslima creation full support hai khoi jo dum support ta we adon khoi video se thu na thagat pani na ba ai di pun pun na ko like se nam bani like adum nam me comment adum tau bani ko kai ra wang kem
ahau ahau mem chathaminare mani mamok se hai hoi khara tawre thank you adagi blessing no na video yam no shi full support tawzari hai au blessing no che ahan ba akhoi ga kaino tong na bane ado yam si akhoi chu tawja khra bane akhoi chu comment chu dum taw gi bane khoi ma chen dum support taw min si ai yen adum pai ka cha ko nasi glass chai glass ai si yen ba ai di masih chik ba yen yam Thudi atau? kan le yam thamo thu de mana ya farisana tomba yam hau ni e hai sana tong ba si so no ba subscriber ne isa gi taw bra bane khoi na ado comment chu dum taw gi bane ado full dum yeng ga dum comment taw him ne ai di full yeng da di nungai ti comment bi ba ado full yeng ga comment taw ra bane tu halo ko ni pan changre ko next anu khala aga jiban lata mai bam ho ho nang jiban happy new year iche mine icha nupi happy new year iche iche adagi nushino yamna color che ko ai house phangjagi ko iche ma hai hoi jibana ta ya dum itata nusi ba wa he me am dum ibire e hoi inau gisu imau nungsina na lemina ba ma phangbo oi bio si ai jege next AR Manipur Boys channel new subscriber video yeng jare yam penjai nungai jai mama isa so sumaina nungsi ba comment bibira boi da mokta thaga chari matung da so dum yeng bio aduga comment so dum taw biro like so dum nam bio Binoya single lovely family binoya khoi dum tatana support taw na ba isa ni anu family fun dura koi bani ga ita sanarase dira bani ga ro koi bani na san pido bani ga woni ita sanarase cute pai yam nungai ate su video long or su kai di adum loi ki khang haude long na mama nu sibi priyanka dura hai siga ba isa ne ado nusi na comment ji ira khra ba adu isu duga khoi isu nu piga dum kano ita sana ba dum yani ma bai ji sahi long ga oiram dong ma le ba in sum khan ba da ado yai cái su cái de yang nusi jana smai nusi na comment birak pa ngan thoi yums yam nusi e hai ngan thoi yum sai se khoi sa bu se na ta ri kitang ori noi la ko adu kurang mani da ko je ta la pare da mam su mam dara ba kan Rosni mai ba Jurassic nusi e Rosni dia dum nusi hai le ra ba ne ni ke rawang ke mu thai re kettle si din nei re he mi chure kettle hoi mayam si em cái nó tao ấy cái hai ta đây có apa na nak na lain na bo ara me ko apa pibi ya ba yin ko ko da kan tin ni ko pino ai te pa ada yo boy now sing happy new year mama and sister video yang banungai hai happy new year chào một tháng cheri adung comment tau biro like tau biro Binoya sing nam hai yam nungai Jurassic yam nusi camera mamang da ai comment pa birake mama bu su thaga chari pukni ai comment pa birake mama bu su thaga chari pukni ngasi su pare comment tau bire ai gi da khoi video jai theng na di ngasi su para bane pa da di loi pa ni am ta sit tharoi mi chang mi khai am ta nai rồi luang le sang them happy new year imasu imosu hoi kui de isa gi subscribe tau je ba ado khoi cho dum comment adum tau gi bane isa cho dum khoi adum le tana support tau mina se Naurem tombi macha love hai ko kuch love hai ga ke ta brother na chani nge hai jam da shit koi hoi isa gi chaning be am tau e khoi na tin yo li ni Dipali ita ga imo rupi ga na ai gi ichan pi dipti ga lembi ga
ꯃꯃꯤꯡ ꯄꯟꯖꯔꯒ ꯀꯃꯦꯟ ꯄꯥꯊꯣꯛꯄꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯂꯥꯏꯐꯇ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯤꯡ ꯑꯁꯤꯗꯤ ꯊꯃꯣꯏꯗ ꯐꯥꯎꯏ ꯑꯗꯣ ꯏꯇꯥ ꯑꯩꯈꯣꯏꯁꯦ ꯑꯁꯥꯝꯗ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯅ ꯃꯩꯇꯩ ꯃꯔꯣꯟꯁꯦ ꯌꯥꯝ ꯆꯨꯝꯅ ꯏꯕꯁꯤ ꯍꯩꯖꯕ ꯋꯥꯠꯂꯤ ꯁꯣꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯏꯇꯥꯅ ꯆꯨꯝꯊꯣꯛꯆꯔꯒ ꯑꯗꯨꯝ ꯄꯥꯖꯔꯣꯀꯣ ꯈꯪꯉꯦ ꯂꯣꯏꯅꯃꯛ ꯈꯪꯉꯦ ꯈꯤꯇꯪꯗꯪ ꯄꯜꯂꯛꯄꯗ ꯑꯗꯨꯝ ꯂꯣꯏ ꯚꯥꯞ ꯇꯥꯏꯌꯦꯕꯀꯣ ꯈꯔ ꯁꯣꯏꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯣꯏꯌꯦ ꯑꯁꯥꯝꯗ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯒꯁꯨ ꯑꯗꯨꯝ ꯑꯁꯣꯏꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅꯦ ꯏꯆꯥ ꯂꯦꯝꯕꯤꯒ ꯗꯤꯞꯇꯤꯒꯁꯨ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯄꯨꯟꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯀꯃꯦꯟꯗꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯃꯗꯧꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯑꯗꯨꯝ ꯁꯥꯟꯅꯔꯕꯅꯦ ꯀꯃꯦꯟꯗ ꯑꯗꯨꯝ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯕꯦꯕꯤꯒꯤ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯕꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯤꯡꯉꯦ ꯚꯤꯗꯤꯑꯣꯁꯤꯡ ꯈꯨꯗꯤꯡ ꯏꯁꯨꯁꯨ ꯌꯥꯎꯍꯜꯂꯣ ꯍꯣꯏ ꯃꯥꯁꯦ ꯉꯥꯛꯇꯪ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯑꯗꯩꯗꯨꯗ ꯌꯥꯎꯕꯗꯣ ꯐꯔꯛ ꯇꯥꯔꯕ ꯑꯗꯣ ꯑꯗꯨꯝ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯃꯊꯪꯗꯀꯣ ꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯨꯜꯗ ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯏꯃꯥꯒ ꯆꯦꯒꯅ ꯀꯃꯦꯟ ꯄꯥꯊꯣꯛꯄꯁꯦ ꯌꯦꯡꯉꯤꯅꯤ ꯂꯦꯝꯕꯤ ꯐꯦꯃꯁ ꯑꯣꯏꯔꯦ ꯏꯃꯥꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯔꯦ ꯃꯌꯥꯝ ꯂꯣꯏ ꯑꯣꯏꯍꯟꯒꯅꯤ ꯐꯦꯃꯁ ꯑꯗꯨꯒ ꯅꯨꯡꯁꯤꯌꯦ ꯕꯦꯕꯤ ꯖꯨꯔꯥ ꯊꯥꯒꯠꯆꯔꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯒꯤ ꯆꯦꯒ ꯏꯃꯥꯗ ꯀꯃꯦꯟ ꯄꯥꯕ ꯃꯨꯛꯕꯥꯡ ꯉꯥꯏꯖꯔꯛꯄꯁꯦ ꯉꯁꯤꯗꯤ ꯎꯕ ꯐꯪꯉꯦ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣꯁꯦ ꯏꯃꯥ ꯑꯩꯁꯨ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯀꯃꯦꯟ ꯄꯥꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯄꯥꯝꯃꯤ ꯗꯤꯞꯇꯤꯗ ꯍꯥꯏꯔꯝꯃꯤꯅꯤ ꯑꯩꯈꯣꯏꯅꯤꯁꯨ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯍꯥꯏꯅ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯂꯥꯛꯄ ꯈꯔ ꯋꯥꯠꯂꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ ꯅꯦꯛꯁ ꯏꯃꯥꯒꯤ ꯃꯨꯛꯕꯥꯡꯒꯤ ꯀꯃꯦꯟꯁ ꯉꯥꯏꯖꯔꯝꯒꯦ ꯁꯅꯥꯒꯤ ꯀꯦꯇꯜꯁꯦ ꯄꯥꯝꯃꯛꯏ ꯑꯆꯥꯄꯣꯠꯁꯨ ꯍꯥꯎꯔꯝꯒꯅꯤ ꯏꯃꯥꯁꯤꯡꯗꯨꯁꯨ ꯍꯥꯏ ꯄꯤꯅꯤ ꯁꯅꯥꯏ ꯀꯦꯇꯂꯤꯁꯦ ꯁꯣꯏꯗꯅ ꯄꯤꯅꯤ ꯅꯪ ꯃꯈꯣꯛ ꯊꯝꯃꯝꯃꯣ ꯍꯥꯏꯗꯥꯏꯅꯦ ꯃꯈꯣꯛꯁꯦ ꯊꯝꯃꯝꯃꯒꯦ ꯑꯗꯨꯒ ꯅꯣꯏ ꯗꯤꯞꯇꯤ ꯃꯕꯥꯅꯤ ꯄꯨꯜꯂꯒ ꯀꯩꯅꯣ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ ꯇꯧꯔꯛꯑꯣ ꯇꯧꯔꯛꯑꯣ ꯌꯦꯡꯊꯔꯒꯦ ꯑꯩꯈꯣই ꯉꯥꯏꯔꯒꯦ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯗꯤꯄꯥꯂꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯀꯣ ꯏꯇꯥꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩ ꯍꯥꯞꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯍꯣꯏ ꯏꯇꯥ ꯈꯪꯉꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒ ꯏꯗꯤꯠ ꯇꯧꯔꯒ ꯍꯥꯞꯄꯛꯄ ꯍꯥꯏꯕꯁꯦ ꯃꯇꯝ ꯌꯥꯝ ꯆꯪꯉꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯃꯨꯡꯒꯤ ꯗ꯭ꯌꯨꯇꯤꯁꯨ ꯆꯠꯄꯅꯤꯅ ꯌꯥꯝ ꯆꯤꯜꯂꯝꯒꯅꯤ ꯑꯁꯪ ꯑꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯍꯥꯞꯄꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯇꯥ ꯍꯥꯏ ꯑꯆꯨꯝꯕꯅꯦ ꯑꯗꯨꯅ ꯉꯁꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯈꯪꯍꯧꯗꯅ ꯁꯨꯇꯤ ꯄꯤꯊꯣꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯗꯕ ꯌꯥꯗꯦꯅ ꯑꯔꯩ ꯃꯥꯟ ꯆꯥꯡꯕꯗꯣ ꯅꯝꯃꯤ ꯌꯥꯝ ꯈꯪꯕꯤꯅ ꯏꯇꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯏꯇꯥꯕꯨ ꯅꯦꯛꯁꯇ ꯗꯤꯞꯇꯤ ꯁꯣꯔꯥꯏꯁꯝ ꯅꯣꯡꯃ ꯂꯥꯏꯚ ꯂꯥꯛꯑꯣ ꯃꯃꯥ ꯂꯥꯏꯚꯇ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏ ꯍꯣꯏ ꯇꯟꯖꯥ ꯆꯥꯕ ꯑꯝꯗ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯂꯥꯏꯚ ꯑꯗꯨ ꯃꯌꯥꯝꯗ ꯍꯥꯟꯅꯁꯨ ꯈꯪꯍꯜꯂꯛꯀꯦ ꯑꯩ ꯁꯤ ꯅꯨꯃꯤꯠꯁꯤꯗ ꯄꯨꯡ ꯑꯁꯨꯛꯇ ꯑꯩ ꯂꯥꯏꯚ ꯊꯥꯔꯛꯀꯦꯅ ꯀꯣ ꯑꯩꯈꯣই ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅ ꯅꯨꯡꯉꯥꯏꯅꯕ ꯗꯤꯞꯇꯤ ꯁꯣꯔꯥꯏꯁꯝꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯃꯥ ꯆꯤꯆꯦ ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯃꯃꯥꯒꯤꯁꯨ ꯃꯤꯡ ꯄꯟꯕꯤꯔꯦ ꯌꯥꯝ ꯍꯔꯥꯎꯏꯕ ꯑꯩꯈꯣꯏꯕꯨ ꯃꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯕꯦꯕꯤꯅ ꯑꯩꯒꯤ ꯃꯤꯡ ꯄꯟꯕꯒ ꯀꯦꯃꯦꯔꯥ ꯃꯨꯟꯈ꯭ꯔꯤꯗꯣ ꯅꯨꯡꯁꯤꯌꯦ ꯃꯍꯥꯛꯁꯦ ꯐ꯭ꯌꯨꯆꯔ ꯕ꯭ꯂꯣꯒꯔ ꯑꯣꯏꯗꯧꯔꯤ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯕ ꯍꯩꯔꯦ ꯃꯥꯒꯤ ꯃꯇꯧꯁꯨ ꯅꯨꯡꯁꯤ ꯌꯥꯝꯅ ꯁꯤꯡꯖꯨꯁꯨ ꯍꯥꯎꯔꯝꯒꯅꯤ ꯃꯔꯛ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯄꯥꯊꯣꯛꯄꯤꯔꯛꯑꯣ ꯃꯃꯥ ꯕꯦꯕꯤꯁꯨ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯑꯗꯣ ꯉꯁꯤꯁꯦ ꯌꯥꯎꯗ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯈꯤꯇꯪ ꯊꯦꯡꯅ ꯇꯨꯝꯈꯤꯕ ꯑꯗꯨꯅꯅꯦ ꯑꯗꯨꯅ ꯏꯆꯥꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯉꯥꯛꯇꯅꯦ ꯏꯕꯤꯔꯛꯏ ꯃꯌꯥꯝꯁꯦ ꯑꯣꯏꯕ ꯀꯔꯤꯅ ꯍꯥꯏꯔꯒ ꯄꯦꯟꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯦ ꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯅꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯁꯤ ꯀꯩ ꯍꯥꯏꯅ ꯄꯥꯗꯣꯏꯅꯣ ꯈꯪꯗꯤꯌꯦ ꯀꯗꯥꯏꯅꯣ ꯀꯩꯔꯥ ꯋꯥꯡꯈꯦꯝꯁꯤꯗ ꯃꯩꯇꯩ ꯅꯥꯒꯥ ꯅꯨꯃꯨꯜ ꯍꯥꯎꯕ ꯂꯩꯇꯦ ꯃꯃꯥ ꯍꯥꯏꯖꯩ ꯃꯩꯇꯩ ꯉꯥꯅꯨ ꯍꯥꯏꯗꯣꯏꯅꯦ ꯑꯥꯎ ꯃꯩꯇꯩ ꯉꯥꯅꯨ ꯍꯥꯎꯕ ꯂꯩꯇꯦꯅ ꯍꯥꯏꯕ ꯑꯗꯣ ꯆꯥꯗ꯭ꯔꯤꯌꯦ ꯃꯩꯇꯩ ꯉꯥꯅꯨꯁꯦ ꯂꯥꯡꯗꯤ ꯌꯥꯝ ꯂꯥꯡꯕꯅꯦꯕꯀꯣ ꯑꯥꯎ ꯑꯩꯈꯣꯏ ꯏꯃꯨꯡ ꯉꯥꯅꯨꯁꯦ ꯆꯥꯗꯦ ꯃꯤꯗꯤ ꯑꯍꯥꯎꯕ ꯆꯥꯗꯦꯅ ꯍꯥꯏꯔꯝꯒꯅꯤ ꯑꯅꯨ ꯐꯦꯃꯤꯂꯤ ꯐꯟ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦꯅ ꯀꯃꯦꯟ ꯏꯕ ꯍꯧꯒꯠꯂꯦ ꯃꯃꯥ ꯃꯤꯅꯤꯠ 2 ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯈꯤꯒꯦ ꯍꯥꯏ ꯃꯥꯏ ꯉꯁꯥꯏ ꯀꯃꯦꯟꯗꯨ ꯏꯔꯛꯇ꯭ꯔꯤꯉꯩꯗꯩ ꯃꯥ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦꯅ ꯍꯥꯟꯅ ꯀꯃꯦꯟ ꯂꯥꯛꯈ꯭ꯔꯕꯅꯦ ꯏꯆꯥꯅꯨꯄꯤ ꯑꯅꯨꯄꯃꯥꯁꯨ ꯂꯥꯏ ꯒꯨꯔꯨꯅ ꯀꯃꯦꯟ 2 ꯄꯤꯔꯛꯄ ꯊꯪꯅꯅ ꯃꯃꯥꯁꯦ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯆꯤꯟꯐꯥ ꯂꯣꯏ ꯄꯨꯏ ꯃꯨꯟꯅ ꯐꯖꯅ ꯈꯪꯉꯤ ꯍꯥꯏ ꯑꯝꯇ ꯍꯥꯏꯌꯣ ꯑꯩꯗꯤ ꯈꯪꯗꯦꯕ ꯑꯩꯈꯣꯏꯁꯦ ꯂꯩꯃꯤꯟꯅꯕ ꯏꯆꯦꯅ ꯍꯥꯏꯅꯦ
ꯃꯃꯥꯁꯦ ꯅꯍꯥꯒ ꯑꯣꯏꯔꯝꯃꯗꯤ ꯄꯨꯔꯥ ꯉꯥꯎꯅꯤ ꯔꯣꯃꯥꯟꯁ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯐꯣꯟꯁꯦ ꯑꯗꯨꯝ ꯎꯡꯉꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯎꯔꯤꯅꯦꯕꯀꯣ ꯁꯦ ꯅꯣꯡ ꯐꯥꯗꯣꯛꯇꯪ ꯎꯕ ꯏꯆꯦꯅꯕꯨ ꯍꯥꯏꯔꯛꯄꯅꯦꯕ ꯏꯃꯥꯁꯦ ꯅꯍꯥꯒ ꯑꯣꯏꯔꯝꯃꯗꯤ ꯃꯇꯝꯗꯨꯗ ꯋꯥꯆꯦꯞꯀꯗꯧꯕ ꯑꯣꯏꯔꯝꯃꯗꯤ ꯐꯖꯅ ꯉꯥꯎꯅꯤꯌꯦꯅ ꯐꯣꯟ ꯑꯗꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯉꯒ ꯂꯩꯕ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤ ꯂꯥꯏꯒꯨꯒꯤꯗꯣ ꯀꯩꯅꯣ ꯑꯁꯤ ꯐꯥꯕꯩ ꯀꯨꯏ ꯍꯥꯏꯕꯒꯤꯔꯣ ꯑꯗꯣ ꯃꯈꯥ ꯄꯥꯔꯛꯈꯤꯒꯦ ꯄꯨꯡ 23 ꯊꯕꯛ ꯀꯥꯏꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯉꯝꯕꯨ ꯉꯝꯃꯤ ꯚꯤꯗꯤꯑꯣ ꯏꯗꯤꯠꯁꯨ ꯃꯇꯝ ꯆꯪꯉꯤ ꯑꯕꯦꯝꯃꯁꯦ ꯈꯔ ꯂꯩꯔꯗꯤ ꯃꯥꯅ ꯑꯃꯨꯛ ꯁꯤꯜꯂꯛꯑꯅꯤ ꯀꯦꯃꯦꯔꯥ ꯄꯥꯏꯕꯁꯨ ꯌꯥꯝ ꯍꯩ ꯍꯥꯏ ꯑꯁꯦꯡꯕꯅꯦ ꯄꯨꯡ 23ꯅꯤꯅꯀꯣ ꯅꯣꯡꯃ ꯁꯨꯇꯤ ꯊꯥꯗ꯭ꯔꯒꯗꯤ ꯅꯣꯡꯃꯁꯦ ꯀꯩꯝꯇ ꯃꯉꯣꯟꯗ ꯀꯩꯝꯇ ꯀꯩꯅꯣ ꯂꯩꯇꯦ ꯂꯩꯗꯅꯀꯣ ꯃꯥꯒꯤ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯑꯃꯐꯥꯎ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯄꯨꯔꯥ ꯅꯣꯡꯃꯁꯤꯅ ꯑꯗꯨꯝ ꯊꯕꯛ ꯉꯥꯛꯇꯅꯦꯕ ꯃꯥꯒꯤ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯩꯁꯤꯅ ꯁꯨꯝ ꯃꯇꯦꯡꯗꯣ ꯑꯗꯨꯝ ꯈꯔ ꯄꯥꯡꯕ ꯉꯝꯃꯤꯈꯩ ꯄꯥꯡꯉꯤꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯍꯣꯏ ꯁꯤꯟꯐꯥ ꯄꯨꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯃꯌꯥꯝꯅ ꯄꯤꯔꯛꯄ ꯀꯃꯦꯟꯁꯤꯡꯁꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯑꯩ ꯍꯥꯏꯗꯤ ꯂꯣꯏ ꯍꯣꯏ ꯆꯤꯟꯐꯥ ꯄꯨꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛꯀ ꯑꯣꯏꯔꯗꯤ ꯐꯥꯁ ꯇꯥꯕꯣꯏ ꯄꯣꯔꯦ ꯄꯩꯈꯥꯕꯨ ꯊꯥꯔꯤꯁꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯃꯅ ꯀꯔꯤ ꯑꯅꯤ ꯄꯤꯔꯦꯗꯥꯏꯅꯦ ꯂꯣꯏꯔꯦ ꯍꯥꯏꯈ꯭ꯔꯦ ꯁꯤ ꯁꯥꯟꯇꯤꯒꯤ ꯀꯃꯦꯟ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯀꯃꯦꯟ ꯂꯣꯏꯔꯕ ꯁꯥꯟꯇꯤꯒꯤ ꯂꯣꯏꯔꯦ ꯁꯤꯔ ꯊꯧꯋꯦ ꯑꯗꯣ ꯁꯤꯁꯤ ꯀꯣꯟꯅ ꯄꯥꯔꯁꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯍꯋꯥꯏꯟꯕꯤ ꯑꯂꯨ ꯏꯔꯣꯟꯕꯗꯣ ꯁꯤꯁꯨ ꯄꯥꯊꯣꯔꯛꯑꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ ꯉꯁꯤꯒꯤꯗꯤꯀꯣ ꯅꯠꯇꯦ ꯌꯥꯝ ꯁꯥꯡꯉꯅꯤꯕ ꯍꯣꯏ ꯑꯗꯨꯝ ꯄꯥꯔꯛꯀꯦ ꯑꯃꯁꯨ ꯀꯟꯇꯤꯅ꯭ꯌꯨ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯃꯗꯨꯅꯅꯦ ꯑꯗꯨꯁꯨ ꯀꯃꯦꯟ ꯃꯌꯥꯝꯃꯦꯕ ꯑꯗꯨꯗ ꯑꯃꯨꯛ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯥꯔꯁꯦꯕ ꯑꯅꯤꯒ ꯁꯝꯅꯔꯤ ꯚꯤꯗꯤꯑꯣ ꯁꯥꯡꯗꯧꯔꯕ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛ ꯍꯋꯥꯏꯟꯕꯤꯒꯤ ꯏꯔꯣꯟꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪꯁꯨ ꯈꯔ ꯍꯥꯏꯌꯣ ꯀꯃꯦꯟ ꯑꯗꯨꯒ ꯍꯋꯥꯏ ꯑꯩꯈꯣꯏꯁꯦ ꯗꯥꯎ ꯌꯥꯕ ꯃꯣꯔꯣꯛ ꯂꯩꯕ ꯆꯠꯄꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯤꯗ ꯑꯗꯨꯝꯕ ꯐꯪꯐꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯤꯇꯤ ꯈꯔ ꯆꯠꯂꯒꯀꯣ ꯁꯣꯏꯕꯨꯝ ꯁꯣꯏꯗꯣꯟ ꯐꯪꯐꯝ ꯈꯔ ꯁꯨꯝ ꯂꯩꯕꯀꯣ ꯊꯥꯏꯂꯦꯟꯗꯩ ꯄꯣꯠ ꯂꯥꯛꯄ ꯏꯀꯥꯏꯊꯕꯤ ꯑꯗꯨ ꯆꯠꯄ ꯃꯣꯔꯣꯛ ꯂꯩꯕ ꯆꯠꯄ ꯅꯨꯃꯤꯠꯁꯤꯗꯅꯦ ꯗꯥꯎ ꯌꯥꯗꯅ ꯌꯣꯡꯆꯥꯛ ꯏꯀꯥꯏꯊꯕꯤꯑꯣ ꯌꯥꯎꯔꯝꯕ ꯑꯗꯨꯒ ꯂꯩꯔꯒ ꯄꯨꯔꯛꯄ ꯑꯗꯨꯒꯤ ꯌꯣꯡꯆꯥꯛꯇꯣ ꯏꯔꯣꯟꯁꯦꯅ ꯇꯧꯕꯗ ꯑꯩꯈꯣꯏꯁꯨ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯨꯁꯦꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯨꯁꯦꯅ ꯌꯦꯡꯕ ꯆꯠꯄ ꯀꯥꯟꯗ ꯗꯥꯎ ꯌꯥꯗꯅ ꯂꯨꯂꯨꯗ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯌꯥꯎꯔꯝꯕ ꯇꯥꯟ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯕ ꯑꯗꯒꯤ ꯌꯨꯝꯗꯩ ꯄꯣꯛꯄ ꯂꯣꯡꯕꯁꯨ ꯂꯩꯕ ꯑꯗꯨꯗꯣ ꯑꯩꯅ ꯁꯤꯗꯤ ꯊꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯝꯃꯗꯤ ꯌꯥꯝ ꯁꯥꯡꯉꯅꯤꯅ ꯑꯩꯈꯣꯏꯁꯦ ꯁꯣꯔꯠꯁ ꯑꯣꯏꯅ ꯅꯝꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟꯅꯦꯕ ꯄꯥꯔꯛꯀꯦꯕꯀꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯅꯨ ꯐꯦꯃꯤꯂꯤ ꯐꯟ ꯃꯃꯥ ꯇꯤꯟ ꯇꯥꯔꯦ ꯍꯥꯎꯔꯅꯤ ꯏꯪꯕꯁꯤꯗ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯥꯎꯕꯕꯨ ꯆꯥꯛꯅꯤꯅ ꯊꯣꯡꯅꯩ ꯑꯃꯨꯛ ꯀꯥꯝꯈꯠꯂꯒ ꯆꯥꯏ ꯑꯍꯥꯟꯕꯅꯦ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯆꯥꯏ ꯀꯥꯟꯗ ꯀꯨꯀꯔꯗꯒ ꯑꯃꯨꯛ ꯆꯥꯛ ꯀꯥꯝꯈꯠꯂꯒ ꯍꯥꯞꯊꯔꯒ ꯆꯥꯕꯁꯦ ꯏꯀꯥꯏ ꯀꯌꯥ ꯈꯪꯗꯕꯅꯣ ꯍꯥꯎꯃꯟꯗꯅ ꯃꯤ ꯃꯃꯥꯡꯗ ꯑꯗꯨꯁꯨ ꯑꯗꯨꯁꯨ ꯉꯥ ꯑꯃ ꯇꯥꯎꯔꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯗꯨ ꯆꯝꯐꯨꯠ ꯑꯃꯒ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯑꯃꯒ ꯅꯠꯇꯦꯕ ꯑꯗꯣ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯗꯨꯅ ꯍꯥꯎꯃꯟꯈꯤꯗ ꯉꯥꯗꯣ ꯆꯥꯕ ꯀꯥꯎꯋꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯝꯊꯥꯒ ꯑꯣꯏꯈꯤꯕꯀꯣ ꯀꯥꯂꯦꯟꯗꯗꯤ ꯑꯗꯨꯒꯤ ꯃꯍꯥꯎ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯂꯥꯛꯇꯧꯗꯤ ꯃꯥꯟꯗꯦꯕ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨ ꯅꯨꯃꯤꯠꯀꯤꯗꯣ ꯑꯩꯒꯗꯤ ꯆꯥꯛ ꯍꯥꯞꯅꯕꯅꯦ ꯀꯨꯀꯔ ꯀꯥꯝꯈꯠꯅꯤꯡꯉꯦꯃꯤ ꯑꯗꯒꯤ ꯂꯦꯝꯕꯤꯅ ꯍꯥꯏ ꯍꯥꯎꯔꯅꯤ ꯏꯔꯣꯟꯕꯁꯦ ꯍꯥꯎꯋꯦ ꯕ꯭ꯂꯦꯁꯤꯅ ꯍꯥꯏ ꯕ꯭ꯂꯦꯁꯤꯅꯣ ꯑꯁꯦꯡꯕ ꯃꯁꯤꯗꯤꯕ ꯑꯁꯦꯡꯒꯤꯅꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯂꯥꯏꯔꯣꯟ ꯍꯥꯏꯌꯦ ꯃꯃꯥ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯅꯠꯇ꯭ꯔꯥ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯈꯤꯕꯁꯦ ꯑꯩꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯊꯕꯛ ꯆꯠꯄ ꯃꯃꯥ ꯃꯊꯟꯗ ꯌꯨꯝꯗ ꯂꯩꯍꯧꯕ ꯑꯗꯨꯅ ꯃꯊꯟꯇ ꯆꯥꯛ ꯊꯣꯡꯕꯗ ꯗꯤꯔꯥꯕꯨ ꯏꯟꯕꯤꯒꯗ ꯇꯨꯝꯍꯟꯒꯗ ꯇꯧꯕꯗ ꯔꯤꯄ꯭ꯂꯥꯏ ꯍꯟꯕ ꯁꯪꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯀꯥꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯈ꯭ꯔꯕ ꯇꯨꯃꯤꯟꯅꯒ ꯂꯩꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅꯒ ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯥꯅꯨꯄꯤ ꯆꯟꯆꯟ ꯌꯥꯝ ꯅꯨꯡꯁꯤ ꯃꯃꯥꯅ ꯀꯣ ꯑꯗꯨꯃꯥꯏꯅ ꯃꯃꯥꯒꯤꯗꯃꯛꯇꯒ ꯋꯥꯕꯤꯕꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯌꯦꯡꯍꯧꯗꯕ ꯃꯌꯥꯝꯁꯤꯡꯗꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯁꯦ ꯎꯕꯤꯅꯕꯒꯤꯗꯃꯛꯇꯀꯣ ꯃꯌꯥꯝꯅ ꯁꯣꯝꯗ ꯌꯦꯡꯕ ꯐꯔꯛ ꯇꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯩꯌꯦꯁꯦ ꯈꯪꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯤꯃꯧꯅꯀꯣ ꯑꯗꯨꯝ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯁꯤ ꯍꯥꯏꯕꯗꯤ ꯏꯕꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕꯅꯦ ꯑꯇꯩ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯁꯨ ꯑꯗꯨꯝ
ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯂꯧꯅꯕ ꯍꯣꯠꯅꯒꯦ ꯇꯨꯃꯤꯟꯅꯒ ꯂꯩ ꯑꯅꯤꯃ ꯈꯔ ꯁꯝꯖꯟꯈꯤꯕ ꯌꯥꯅꯕ ꯀꯃꯥꯏꯅ ꯑꯃꯇ ꯉꯥꯏꯔꯦ ꯀꯌꯥ ꯂꯥꯁ ꯄꯤꯛꯑꯞ ꯁꯤꯒꯤ ꯌꯣꯡꯆꯥꯛ ꯌꯣꯟꯕꯁꯤ ꯀꯃꯥꯏꯅ ꯑꯃꯇ ꯉꯥꯏꯔꯦ ꯀꯩꯔꯥ ꯋꯥꯡꯈꯤꯡꯒꯤ ꯁꯤꯗꯤ ꯃꯩ ꯇꯥꯔꯦꯅꯦ ꯅꯩꯕꯤꯅꯦ ꯑꯗꯨꯅꯦ ꯐꯖꯅ ꯅꯨꯃꯤꯠꯇꯣ ꯐꯖꯅ ꯅꯩꯈ꯭ꯔꯦ ꯐꯖꯅ ꯅꯩꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯂꯣꯏꯁꯤꯜꯂꯁꯦ ꯉꯁꯤ ꯀꯃꯦꯟꯁꯤꯗꯤꯀꯣ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯡꯉꯅꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯃꯁꯨ ꯀꯟꯇꯤꯅ꯭ꯌꯨ ꯂꯩꯔꯤꯕꯅꯤꯅ ꯑꯗꯩ ꯃꯈꯥ ꯇꯥꯕ ꯅꯪ ꯀꯣꯟꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯄꯥꯁꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯦ ꯑꯩꯈꯣꯏ ꯕꯤꯍꯥꯏꯟ ꯀꯦꯃꯦꯔꯥꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯂꯥꯛꯆꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯊꯪꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ